Ngasisu mahausa-gumna mayamgidamakta nungairaba phungawari ama uduna lakjari. Wari asibu ibirakpi siya haubizam. Wari asigi mamingna Lanthumda mitabi tharo. Mathai thaina kullamada makhoi machil manau mari leirami. Makhoi na leiriba kul asigi maming kaubru kul haina kawi. Kullasi uwana yomduna hawi aduna tamthiraba sa kaisu marang kaina leirami. Machil manau ahangi mamingna iboyaima, anisubagina manitomba, ahumsubagina yaima, aduga mayamgi khwaidagi itontonba manaugi mamingna nongpok kaurami. Makhoi machin manau marisi mama amatagi maza oirabasu lichat sajat amata manade. Mama mapa animak makhoi marina piklingaida laikidre. Mayamba ahal iboyaimadi khara pangtak sudak tawi adubu pukjeldi yamna sengi. Migi phanaba ayamba matamda hotnabi. Kul asigi minasu yamna nungsibi. Manitombadi yaima oibagi haunabi khadrak madrak khara tawi. Ayamba matamda thabak laithokduna warem ngangduna laigali. Adubu mi singbagi haunabi amagisu loina yanaba chatpa ngami. Yaimadi mabuk tapi mingonda kaizade minasu phana khanbi. Aduga manau itonton banongpokti mising oina tawi mayamba ahumdagi mana wakhal lausinchu yamna heli. Machin manau marigi lichat manadrabasu mapal thongdadi loina nungsinaba utli mabuk manungda wa kaya phumduna thamlabasu. Ibo yaima hoigi mapa mamana machin manaugi laufam marang kaina thambirami. Manau ahumna marak marakta laufamda chatlaga senabasu yawi. Adubu mayamba ibo yaimana ayamba matamda senai. Nongma ibo yaimana manau ahumbu kausinduna wa khanarami. Ibo yaimana inausa laufamsigi manakta lautang sang amatang sanaba hotnasi. Nongju nungsa haiba amasu lairibani. Lautang sang ama saduna thamlabadi ngaihak pothaninglabasu mafamduda changlaga lairuba yaidana. Yaimana adudi tada hayingdagi sanaba nanau aikoi hotnajaragi. Nongpokna tada sabada changadaba potamduna ngasi langsinduna thamlage. Manitombana tachau karisu wabiruno sigi matangda nanau aikoina phananaba adum sillage. Asumna lautang sang sanaba machin manau marido wa khanaba loiraba matungda magi tawgadaba thabakta onsinduna tawkri. Mathangi numitni machin manau marido makhoigi laufamda chattuna lautang sang adu sanaba mafam chaba jaga yenglami. Khara hangba mafam ama lairibado ubadagi yaimana hairei. Tasau ada uriba mafam asida sabana phagani khalina naudi. Nungsit nungsasu adum phajana phangba nungaigadaba mafam oina ui. Ibo yaimana adudi chattuna yenglasi. Asi hairaga manau ahumga loinana chattuna yengli. Atai mafam ahangba laitabana yaimana hairiba mafam asida sanaba hotnarami. Atai mitop amuk nekludre. Machin manau mariduna punna hotnaduna lautang sang adu matam ikui-kuidana saba loisile. Manitombana sor asangba ama hondoklaga hairei. Si oirabadi hayeng makai pothaninglabasu nungaina pothaba phanglani. Haujikti lautang sang adusu saba loirabanina machin manaudo punna mayumda halakle. Motliba masasing ado irumai tharami loiraga yaimana sakhum changduna chak mai thagat pahawi. Manau nongpoksu changlaktuna mayambana tawribadu mateng pangsili. Ngaihaki matung loiraduna machin manaudo chak chathokminari. Manitombana aidi ware aduna inauton nangna ngasidi thabakse khara tawrohe aidi changleko. Asi hairamlaga magi kada changkhre. Yaimana thabak tawningdabagi changkhribani aikhoisu punna waminarurini
ꯃꯊꯟꯇ ꯋꯥꯕꯁꯤ ꯉꯥꯏꯔꯦ꯫ ꯃꯅꯥꯎꯒꯤ ꯋꯥꯁꯤ ꯇꯥꯔꯒ ꯏꯕꯣꯌꯥꯏꯃꯅ ꯍꯥꯏꯔꯛꯏ, ꯌꯥꯔꯦꯅꯦ ꯅꯪꯕꯣ, ꯇꯣꯛꯂꯣ ꯀꯩꯗꯧꯒꯦ? ꯋꯥꯔꯕꯗꯤ ꯅꯪꯁꯨ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ, ꯑꯩ ꯇꯧꯔꯒꯦ꯫ ꯊꯕꯛ ꯈꯔꯁꯤꯒꯤ ꯅꯈꯣꯏ ꯃꯁꯦꯜ ꯑꯃꯨꯛ ꯂꯧꯇꯥꯅꯗꯅ ꯂꯩꯔꯦ꯫ ꯅꯈꯣꯏ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯩꯅ ꯁꯤꯒꯨꯝꯕꯁꯤꯗꯤ ꯂꯣꯏꯅ ꯇꯧꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯃꯌꯥꯝꯕꯒꯤ ꯋꯥꯁꯤꯗ ꯅꯣꯡꯄꯣꯛꯅ, ꯇꯥꯆꯧ ꯌꯥꯔꯦꯁꯦ, ꯅꯅꯥꯎ ꯑꯩ ꯂꯩꯔꯤꯉꯩꯗ ꯇꯥꯆꯧꯅ ꯀꯔꯤꯒꯤ ꯊꯕꯛ ꯇꯧꯒꯗꯣꯏꯅꯣ? ꯅꯅꯥꯎꯅ ꯂꯣꯏꯅ ꯉꯝꯅꯕ ꯇꯧꯖꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯅꯥꯁꯨ ꯌꯥꯎꯍꯟꯗ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯂꯣꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯄꯣꯊꯥꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯌꯥꯝꯕ ꯏꯕꯣꯌꯥꯏꯃꯁꯨ ꯂꯨꯍꯣꯡꯕ ꯌꯥꯕꯒꯤ ꯆꯍꯤ ꯌꯧꯔꯕꯅꯤ꯫ ꯃꯈꯣꯏꯒ ꯌꯨꯝ ꯊꯪꯅꯕ ꯇꯣꯃꯥꯜꯒꯤ ꯏꯃꯨꯡꯅ ꯁꯤꯟꯗꯨꯅ ꯂꯨꯍꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯗ ꯑꯃꯨꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯨꯆꯨ ꯌꯥꯝꯅ ꯃꯨꯏ꯫ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯅ ꯃꯥꯕꯨ ꯑꯃꯨꯕꯤ ꯀꯧꯔꯝꯂꯤꯕꯅꯤ꯫ ꯑꯃꯨꯕꯤ ꯀꯨꯆꯨ ꯃꯨꯖꯔꯕꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯅ ꯍꯩꯔꯝꯃꯤ꯫ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯇꯛꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯗꯨꯅ ꯃꯤꯅ ꯃꯥꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯕ ꯉꯝꯗꯦ꯫ ꯃꯃꯥ ꯃꯄꯥꯁꯨ ꯌꯥꯝꯅ ꯐꯩ꯫ ꯑꯃꯨꯕꯤ ꯅꯥꯏꯇꯣꯝ ꯄꯣꯛꯏ꯫ ꯃꯄꯥꯒꯤ ꯃꯃꯤꯡꯅ ꯑꯃꯨꯗꯣꯟ ꯀꯧꯏ, ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯃꯤꯡꯅ ꯃꯦꯝꯆꯧꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯃꯨꯕꯤ ꯂꯨꯍꯣꯡꯗꯧꯔꯦ ꯇꯥꯕꯗ ꯃꯇꯥꯁꯤꯡꯗꯣ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯇꯨꯔꯦꯜꯗꯅꯤ ꯅꯨꯄꯤ ꯃꯌꯥꯝ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯤ꯫ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯣꯏꯕꯨ ꯄꯥꯎ ꯑꯃ ꯇꯥꯕ꯭ꯔꯣ? ꯃꯧ ꯅꯍꯥ ꯑꯃꯅ ꯈꯨꯝꯂꯛꯏ, ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯁꯦ? ꯂꯩꯁꯥꯕꯤꯗꯨꯅ, ꯍꯣ ꯃꯈꯥ ꯊꯪꯕꯒꯤ ꯑꯃꯨꯕꯤꯗꯣ ꯏꯕꯣꯌꯥꯏꯃꯗ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯅꯦ꯫ ꯃꯁꯛꯁꯨ ꯀꯥ ꯍꯦꯟꯅ ꯐꯖꯕ ꯅꯠꯇꯦ꯫ ꯏꯕꯣꯌꯥꯏꯃ ꯍꯥꯏꯗꯨꯗꯤ ꯏꯄꯪ ꯄꯪꯖꯕꯅꯤ꯫ ꯑꯗꯣ ꯁꯨꯕ ꯅꯣꯝꯕꯗꯤ ꯌꯥꯝꯅ ꯀꯟꯕꯅꯤ꯫ ꯃꯅꯥꯎ ꯑꯍꯨꯝꯗꯣ ꯃꯥꯅ ꯂꯣꯏꯅ ꯌꯦꯡꯁꯤꯜꯂꯤꯕꯅꯤ꯫ ꯅꯨꯄꯤ ꯑꯃꯅ, ꯑꯣ, ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯉꯔꯣꯏꯅ ꯑꯄꯪꯕ ꯅꯨꯄꯥ ꯊꯤꯔꯒ ꯂꯩꯁꯤꯟꯒꯦ ꯈꯜꯂꯤ ꯑꯣꯏꯔꯝꯅꯤꯌꯦ꯫ ꯀꯅꯥꯅꯕꯨ ꯃꯥ ꯄꯥꯝꯗꯣꯏꯅꯣ? ꯀꯨꯆꯨ ꯐꯪꯉꯦ ꯃꯩꯇꯥꯟꯕꯨ ꯉꯝꯖꯕꯤꯅꯤ꯫ ꯅꯨꯄꯤꯁꯤꯒꯤ ꯋꯥꯁꯤꯗ ꯃꯌꯥꯝꯗꯣ ꯄꯨꯟꯅ ꯅꯣꯛꯏ꯫ ꯇꯟꯖꯥꯁꯤꯗ ꯑꯃꯨꯕꯤꯁꯨ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯀꯨꯝꯂꯛꯏ꯫ ꯑꯃꯨꯕꯤꯅ, ꯃꯌꯥꯝꯕꯨ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯅꯣ? ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯣꯛꯏꯗ, ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤ, ꯑꯩꯁꯨ ꯈꯔ ꯇꯥꯒꯦꯗꯅ꯫ ꯅꯨꯄꯤ ꯑꯃꯅ, ꯋꯥꯔꯤꯁꯦ ꯅꯪ ꯑꯃꯨꯛ ꯇꯥꯔꯒ ꯅꯣꯛꯄꯩ ꯃꯍꯨꯠꯇ ꯁꯥꯎꯕ꯭ꯔꯥ ꯈꯪꯕ ꯅꯠꯇꯦ, ꯑꯗꯨꯅ ꯈꯪꯂꯨꯔꯅꯨ ꯇꯣꯛꯑꯣ꯫ ꯑꯃꯨꯕꯤꯁꯨ ꯋꯥ ꯃꯈꯥ ꯇꯥꯕ ꯇꯟꯕꯗꯒꯤ ꯇꯣꯛꯂꯦ꯫ ꯏꯁꯤꯡ ꯁꯣꯛꯂꯒ ꯀꯥꯔꯛꯂꯦ꯫ ꯃꯌꯨꯝ ꯌꯧꯔꯦ꯫ ꯃꯃꯥꯗꯣ ꯃꯥꯡꯒꯣꯜꯗ ꯐꯤ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯦꯝꯆꯧꯕꯤꯅ, ꯕꯦꯝꯃ, ꯅꯪꯒꯤ ꯏꯁꯤꯡꯗꯣ ꯊꯝꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯎ ꯑꯃꯨꯛꯇ꯫ ꯑꯃꯨꯕꯤꯁꯨ, ꯍꯣꯏ ꯏꯃꯥ, ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯑꯃꯨꯕꯤ ꯊꯣꯛꯂꯛꯂꯦ, ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ꯫ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯃꯦꯝꯆꯧꯕꯤꯅ, ꯀꯔꯤꯁꯨ ꯅꯠꯇꯦꯗ, ꯅꯪꯒꯤ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯕꯅꯤ, ꯑꯗꯨꯅ ꯃꯄꯥꯟ ꯄꯥꯛꯅ ꯊꯣꯛꯂꯅꯨ꯫ ꯁꯣꯏꯕ ꯉꯥꯝꯕ ꯍꯥꯏꯕꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯀꯣ ꯏꯕꯦꯝꯃ꯫ ꯑꯃꯨꯕꯤꯅ, ꯍꯣꯏ ꯏꯃꯥ, ꯍꯌꯦꯡꯗꯒꯤ ꯌꯨꯝꯗ ꯑꯗꯨꯃꯛ ꯂꯩꯔꯒꯦ, ꯆꯠꯊꯣꯛꯂꯔꯣꯏꯒꯦ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯄꯥꯁꯨ ꯍꯜꯂꯛꯂꯦ꯫ ꯑꯃꯨꯗꯣꯟꯅ, ꯅꯃꯥ ꯅꯆꯥ ꯑꯅꯤꯗꯤ ꯃꯪꯒꯣꯜꯁꯤꯗ ꯐꯤ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯂꯒ ꯀꯩꯗꯧꯔꯤꯕ? ꯏꯕꯦꯝꯃ, ꯉꯁꯤꯗꯤ ꯆꯥꯛ ꯈꯔ ꯉꯟꯅ ꯊꯣꯡꯉꯨ, ꯏꯄꯥ ꯆꯥꯛ ꯂꯥꯝꯃꯤꯅꯦꯍꯦ꯫ ꯑꯃꯨꯕꯤꯅ, ꯍꯣꯏ ꯄꯥꯕ, ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦ? ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯉꯨꯒꯦ? ꯑꯃꯨꯗꯣꯟꯅ, ꯍꯪꯒꯥꯝ ꯊꯣꯡꯕ ꯆꯥꯅꯤꯡꯉꯤ ꯉꯁꯤꯗꯤ꯫ ꯏꯪꯈꯣꯜꯗꯒꯤ ꯍꯪꯒꯥꯝ ꯈꯔ ꯉꯜꯂꯤꯉꯩꯁꯤꯗ ꯍꯦꯛꯂꯨꯔꯣ, ꯑꯗꯨꯒ ꯊꯣꯡꯅꯅꯕ꯫ ꯑꯃꯨꯕꯤꯁꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯈ꯭ꯔꯦ꯫ ꯏꯪꯈꯣꯜꯗꯒꯤ ꯍꯪꯒꯥꯝ ꯍꯦꯛꯅꯕ ꯏꯪꯈꯣꯜ ꯇꯝꯅ ꯆꯪꯈ꯭ꯔꯦ꯫ ꯑꯃꯨꯗꯣꯟꯅ, ꯏꯆꯥꯁꯦ ꯆꯠꯈ꯭ꯔꯕꯗꯤ ꯌꯨꯝꯁꯦ ꯏꯆꯤꯛ ꯆꯤꯛꯍꯧꯔꯅꯤꯗꯣ, ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯁꯨꯕꯁꯨ ꯅꯠꯇꯦ꯫ ꯃꯦꯝꯆꯧꯕꯤꯅ, ꯀꯝꯗꯧꯔꯨꯅꯤ, ꯅꯨꯄꯤꯅꯤꯅ ꯃꯌꯨꯝꯗ ꯀꯨꯏꯅ ꯂꯩꯌꯨ ꯇꯝꯗꯕꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯩꯍꯟꯅꯤꯡꯉꯦ ꯍꯥꯏꯗꯅ ꯀꯩꯗꯤ ꯎꯄꯥꯏ ꯂꯩꯗꯣ꯫ ꯃꯄꯥ ꯃꯃꯥ ꯑꯅꯤꯁꯦ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯝꯃꯤ꯫ ꯃꯆꯥ ꯀꯧꯕꯅꯤꯅ ꯊꯤꯔꯕꯁꯨ ꯐꯖꯔꯕꯁꯨ ꯅꯨꯡꯁꯤꯔꯤꯕꯅꯤ꯫ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯑꯃꯨꯕꯤꯁꯨ ꯍꯪꯒꯥꯝ ꯈꯔ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯆꯪꯂꯛꯏ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕꯁꯤꯗ ꯍꯪꯂꯛꯏ, ꯄꯥꯕꯥ, ꯏꯃꯥꯒ ꯄꯨꯟꯅ ꯍꯧꯅꯗꯨꯅ ꯀꯞꯄꯤꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ?
ꯍꯅꯨꯊꯪꯁꯤꯗ ꯅꯈꯣꯏꯕꯨ ꯑꯃꯨꯛ ꯈꯠꯅꯔꯤꯕ꯭ꯔꯣ ꯍꯥꯏꯕꯅꯤꯗ꯫ ꯃꯃꯥꯅ ꯑꯉꯥꯎꯕꯤꯁꯤꯗꯤ ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯈꯠꯅꯒꯗꯣꯏꯅꯣ? ꯅꯪꯅ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯅꯤ ꯈꯟꯕꯗ ꯅꯄꯥꯒ ꯑꯩꯒ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯂꯤꯕꯅꯤꯅꯦ꯫ ꯃꯃꯥꯒꯤ ꯋꯥꯁꯤꯗ ꯑꯃꯨꯕꯤꯅ "ꯏꯁ, ꯑꯁꯤꯒꯤꯕꯨ ꯀꯞꯇꯅ ꯂꯩꯌꯦ꯫ ꯇꯥ ꯏꯕꯣꯌꯥꯏꯃꯗꯣ ꯌꯨꯝꯁꯤꯗ ꯍꯦꯛ ꯄꯨꯔꯛꯂꯒ ꯂꯩꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯃꯥꯁꯨ ꯄꯥꯕꯁꯨ ꯀꯞꯇ꯭ꯔꯦꯗꯅ, ꯑꯩꯒꯁꯨ ꯄꯨꯟꯅ ꯂꯩꯕ ꯐꯪꯂꯅꯤ"꯫ ꯃꯄꯥꯅ "ꯍꯩ ꯃꯗꯨ ꯍꯧꯅꯕ ꯊꯕꯛ ꯅꯠꯇꯦꯅꯦ꯫ ꯏꯕꯣꯌꯥꯏꯃꯗꯤ ꯃꯅꯥꯎꯁꯤꯡꯕꯨ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯪꯁꯨ ꯅꯅꯥꯎꯁꯤꯡ ꯑꯗꯨꯕꯨ ꯃꯃꯥ ꯁꯛꯅ ꯅꯧꯀꯣꯟꯗꯨꯅ ꯂꯩꯔꯨꯒꯗꯕꯅꯤ꯫ ꯅꯈꯣꯏꯅ ꯑꯍꯜ ꯑꯣꯏꯔꯒ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯈꯟꯕ ꯍꯧꯅꯗꯦꯀꯣ꯫ ꯏꯄꯥꯅꯁꯨ ꯃꯗꯨ ꯄꯥꯝꯗꯦ"꯫ ꯑꯃꯨꯕꯤꯅ "ꯑꯩꯁꯨ ꯈꯪꯏ ꯄꯥꯕ, ꯄꯥꯕꯒ ꯏꯃꯥꯒꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯌꯦꯡꯒꯦ ꯇꯧꯕꯅꯤ꯫ ꯏꯅꯥꯎꯁꯤꯡꯕꯨ ꯑꯩꯅ ꯃꯃꯥ ꯁꯛꯅ ꯂꯣꯏꯅꯒꯗꯧꯔꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯈꯪꯗ ꯍꯩꯇ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯇꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯩꯁꯨ ꯄꯥꯕꯒ ꯏꯃꯥꯒ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯄꯥꯝꯗꯤꯌꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯣꯏꯔꯨꯕꯅ ꯌꯨꯝꯁꯤꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯌꯨꯗꯤ ꯇꯝꯂꯝꯗ꯭ꯔꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯕꯤꯁꯨ ꯃꯄꯤ ꯇꯥꯕ ꯍꯧꯔꯛꯏ꯫ ꯑꯃꯨꯕꯤꯅ ꯀꯞꯄ ꯍꯧꯔꯛꯄꯁꯤꯗ ꯃꯃꯥꯅ ꯊꯦꯝꯖꯤꯜꯂꯛꯏ꯫ "ꯇꯣꯛꯑꯣ ꯏꯕꯦꯝꯃ, ꯃꯇꯝꯁꯦ ꯊꯦꯡꯂꯦ꯫ ꯆꯥꯛ ꯊꯣꯡꯅꯕ ꯏꯃꯨꯡꯗ ꯆꯪꯉꯨ, ꯏꯃꯥꯁꯨ ꯆꯪꯂꯛꯂꯒꯦ"꯫ ꯑꯃꯨꯕꯤ ꯃꯄꯤꯗꯣ ꯇꯩꯊꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯄꯥꯅ "ꯏꯆꯥꯁꯦ, ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯞꯍꯜꯂꯦ꯫ ꯂꯥꯛꯑꯣ ꯅꯪꯁꯨ ꯆꯪꯂꯛꯑꯣ, ꯑꯩꯗꯤ ꯆꯪꯂꯝꯂꯒꯦꯀꯣ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯄꯥꯗꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯦꯝꯆꯧꯕꯤꯁꯨ ꯐꯤꯁꯤꯡꯗꯣ ꯂꯣꯏꯅ ꯈꯣꯝꯖꯤꯜꯂꯒ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯨꯃꯤꯠꯁꯨ ꯇꯥꯈ꯭ꯔꯦ꯫ ꯑꯃꯨꯕꯤꯁꯨ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯄꯥ ꯃꯃꯥ ꯑꯅꯤꯕꯨ ꯆꯥꯛ ꯆꯥꯅꯕ ꯀꯧꯔꯝꯃꯤ꯫ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛꯇꯣ ꯆꯥꯃꯤꯟꯅꯔꯦ꯫ ꯊꯕꯛꯇꯨ ꯃꯃꯥ ꯃꯆꯥ ꯆꯪꯗꯨꯅ ꯂꯣꯏꯁꯤꯜꯂꯦ, ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯄꯣꯊꯥꯅꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯁꯨ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤꯗꯣ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯏꯕꯣꯌꯥꯏꯃꯅ "ꯏꯅꯥꯎꯁꯥ, ꯍꯌꯦꯡꯗꯤ ꯈꯔ ꯉꯟꯅ ꯍꯧꯒꯠꯅꯧꯀꯣ꯫ ꯂꯧꯐꯝꯗꯣ ꯅꯥꯄꯤ ꯌꯥꯝꯅ ꯁꯣꯡꯉꯦ, ꯈꯔ ꯁꯦꯡꯗꯣꯛꯅꯕ ꯇꯧꯁꯤ"꯫ ꯅꯣꯡꯄꯣꯛꯅ "ꯇꯥꯆꯧꯗꯤ ꯌꯨꯝꯗ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯕꯤꯔꯣ, ꯑꯩꯈꯣꯏ ꯑꯍꯨꯝ ꯀꯨꯝꯂꯨꯔꯒꯦ"꯫ ꯃꯅꯤꯇꯣꯝꯕꯅ ꯏꯇꯟ ꯇꯟꯅ "ꯇꯥꯆꯧꯒ ꯑꯩꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯀꯨꯝꯃꯨꯔꯁꯤ, ꯊꯕꯛꯇꯣ ꯁꯠ ꯁꯠ ꯂꯣꯏꯁꯤꯜꯂꯒ ꯀꯥꯔꯛꯅꯕ꯫ ꯃꯈꯣꯏ ꯑꯍꯨꯝꯈꯛ ꯀꯨꯝꯂꯕꯗꯤ ꯃꯇꯝ ꯆꯪꯒꯅꯤ ꯈꯟꯕꯒꯤꯅꯤ"꯫ ꯌꯥꯏꯃꯅ "ꯇꯥꯆꯧꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯧꯐꯝ ꯆꯠꯄꯅꯤꯅ ꯋꯥꯔꯝꯂꯅꯤ, ꯍꯌꯦꯡꯗꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯁꯅꯨ, ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯗꯨꯝ ꯀꯨꯝꯂꯨꯔꯁꯤ ꯀꯩꯗꯧꯔꯒꯦ"꯫ ꯃꯅꯤꯇꯣꯝꯕꯗꯨ ꯃꯅꯥꯎꯒꯤ ꯋꯥꯁꯤ ꯇꯥꯔꯒ ꯌꯥꯅꯤꯡꯗꯗꯅ ꯍꯥꯏꯔꯛꯏ꯫ "ꯑꯩꯈꯣꯏ ꯄꯨꯟꯅ ꯀꯨꯝꯂꯗꯤ ꯃꯇꯝ ꯏꯆꯪ ꯆꯪꯗꯅ ꯂꯣꯏꯁꯤꯟꯒꯗꯣꯏꯅꯤ꯫ ꯇꯥꯆꯧ ꯋꯥꯔꯦꯗꯣ ꯑꯩꯁꯨ ꯈꯪꯏ"꯫ ꯃꯅꯥꯎꯅ ꯁꯥꯎꯒꯠꯂꯛꯄꯁꯤꯗ ꯏꯕꯣꯌꯥꯏꯃꯅ "ꯌꯥꯔꯦ, ꯅꯈꯣꯏ ꯃꯁꯦꯜ ꯈꯠꯅꯧ ꯍꯥꯏꯕ ꯅꯠꯇꯦꯅꯦ, ꯑꯩꯁꯨ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯆꯥꯛ ꯆꯥꯔꯤꯕꯗꯣ ꯐꯖꯅ ꯆꯥꯅꯔꯣ, ꯃꯔꯩ ꯑꯃꯨꯛ ꯇꯧꯅꯗꯨꯅ ꯂꯩꯔꯅꯨ"꯫ ꯃꯌꯥꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯅꯥꯎ ꯑꯍꯨꯝꯗꯣ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯆꯥꯛ ꯆꯥꯕꯁꯨ ꯂꯣꯏꯁꯤꯜꯂꯦ꯫ ꯉꯁꯤꯁꯨ ꯅꯣꯡꯄꯣꯛꯅ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯅꯣꯡꯉꯥꯜꯂꯦ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤꯗꯣ ꯂꯧꯐꯝꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯤ꯫ ꯅꯥꯄꯤ ꯍꯧꯔꯤꯕ ꯃꯌꯥꯝꯗꯣ ꯐꯣꯏꯔꯝꯃꯤ꯫ ꯂꯣꯏꯔꯛꯄꯗ ꯃꯇꯝꯗꯣ ꯐꯅ ꯊꯦꯡꯂꯦ꯫ ꯌꯥꯏꯃꯅ "ꯇꯥꯆꯧ, ꯆꯥꯛ ꯈꯔ ꯍꯥꯟꯅ ꯆꯥꯊꯣꯛꯈꯤꯁꯤ, ꯑꯗꯨꯒ ꯑꯋꯥꯠꯄꯁꯤ ꯑꯃꯨꯛ ꯐꯣꯏꯔꯁꯤ"꯫ ꯃꯅꯤꯇꯣꯝꯕꯁꯨ ꯊꯕꯛ ꯁꯨꯅꯤꯡꯗꯕꯒꯤ ꯍꯥꯏꯔꯛꯏ꯫ "ꯍꯣꯏꯅꯦ, ꯑꯩꯁꯨ ꯍꯥꯏꯒꯦ ꯈꯜꯂꯝꯃꯤꯅꯤ꯫ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯦ, ꯑꯗꯨꯅ ꯆꯥꯛ ꯍꯥꯟꯅ ꯆꯥꯊꯣꯛꯂꯁꯤ ꯇꯥꯆꯧ, ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯋꯥꯠꯂꯤꯕꯁꯦ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯁꯤ"꯫ ꯏꯕꯣꯌꯥꯏꯃꯅ "ꯍꯣꯏ ꯏꯅꯥꯎꯇꯣꯟ, ꯅꯪ ꯆꯥꯛꯇꯣ ꯑꯃꯨꯛꯇ ꯁꯤꯜꯂꯨ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯔꯤꯗꯣ ꯃꯈꯨꯠ ꯍꯥꯝꯂꯒ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯅꯣꯡꯄꯣꯛꯅ ꯆꯥꯛ ꯁꯤꯜꯂꯦ, ꯑꯗꯨꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯦ꯫ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ꯫ ꯏꯕꯣꯌꯥꯏꯃꯅ "ꯏꯅꯥꯎꯁꯥ, ꯂꯥꯛꯑꯣ, ꯃꯇꯝ ꯊꯦꯡꯈꯤꯅꯤ, ꯋꯥꯠꯂꯤꯕꯁꯦ ꯍꯥꯟꯅ ꯂꯣꯏꯁꯤꯟꯈꯤꯁꯤ, ꯑꯗꯨꯒ ꯌꯨꯝꯗ ꯉꯟꯅ ꯍꯟꯁꯤ꯫ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ, ꯅꯈꯣꯏꯁꯨ ꯋꯥꯔꯝꯂꯅꯤ"꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤꯗꯣ ꯋꯥꯠꯂꯤꯕꯗꯨ ꯄꯨꯟꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯦ꯫ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯏꯕꯣꯌꯥꯏꯃꯒ ꯑꯃꯨꯕꯤꯒꯁꯨ ꯂꯨꯍꯣꯡꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯃꯨꯕꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯇꯧꯔꯦ꯫ ꯃꯅꯥꯎ ꯑꯍꯨꯝꯗꯨꯗꯤ ꯃꯇꯩꯃ ꯂꯥꯛꯄꯗꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯍꯟꯗ꯭ꯔꯦ꯫ ꯑꯃꯨꯕꯤ ꯃꯅꯥꯎ ꯑꯍꯨꯝꯕꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯔꯝꯃꯤ꯫ ꯃꯅꯥꯎꯁꯤꯡꯅꯁꯨ ꯃꯇꯩꯃꯕꯨ ꯃꯃꯥꯃꯛꯅꯤ ꯈꯜꯂꯝꯃꯤ꯫ ꯈꯨꯟꯒꯤ ꯃꯤ ꯑꯌꯥꯝꯕꯅ ꯑꯃꯨꯕꯤꯒꯤ ꯌꯨꯝ ꯀꯣꯏꯕ ꯍꯩꯕꯗꯨꯗ ꯀꯜꯂꯛꯅ ꯁꯣꯟꯅꯔꯝꯃꯤ꯫ ꯑꯃꯨꯕꯤꯅ "ꯏꯅꯥꯎꯁꯥ,
ꯉꯁꯤꯗꯤ ꯅꯈꯣꯏꯕꯨ ꯊꯕꯛ ꯑꯃꯠꯇ ꯆꯠꯅꯔꯣꯏꯗ꯭ꯔꯣ? ꯃꯅꯤꯇꯣꯝꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯃꯅꯤ, ꯅꯪꯁꯨ ꯌꯨꯝ ꯀꯩ ꯄꯥꯟꯕ ꯌꯥꯔꯦ, ꯃꯇꯝ ꯆꯥꯔꯤꯀꯥꯟꯁꯤꯗ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤꯗꯅ, ꯑꯗꯨꯅ ꯅꯪꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯅꯨꯄꯤꯒ ꯂꯩꯔꯗꯤ ꯏꯇꯩꯃꯗ ꯍꯥꯏꯌꯨꯗꯅ꯫ ꯃꯅꯤꯇꯣꯝꯕꯅ, ꯀꯗꯥꯏꯗꯒꯤ ꯈꯪꯅꯕ ꯅꯨꯄꯤꯅꯣꯗ ꯏꯇꯩꯃ, ꯑꯗꯣ ꯄꯥꯝꯖꯕ ꯑꯃꯗꯤ ꯂꯩ, ꯑꯋꯥꯡꯂꯣꯝꯗ ꯂꯩꯕ ꯊꯔꯣꯗꯣ, ꯑꯗꯨ ꯑꯣꯏꯅ ꯍꯥꯏꯅꯕꯤꯌꯨ ꯑꯩꯒꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯑꯃꯨꯕꯤꯅ ꯏꯍꯦ ꯏꯀꯥꯏꯔꯤ ꯃꯥꯜꯂꯦꯅꯦ꯫ ꯌꯥꯏꯃꯒ ꯅꯣꯡꯄꯣꯛꯀꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯈꯣꯏ ꯑꯅꯤꯒꯤꯅ ꯀꯝꯗꯧꯕ? ꯌꯥꯏꯃꯅ, ꯏꯇꯩꯃ, ꯇꯌꯥꯏꯒꯤ ꯍꯥꯟꯅ ꯂꯣꯏꯈꯤꯁꯤꯗ, ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯑꯄꯥꯝꯕꯁꯨ ꯂꯩꯇꯦ, ꯈꯪꯅꯖꯕꯁꯨ ꯂꯩꯇꯦ, ꯏꯇꯩꯃꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯁꯤꯟꯕꯤꯌꯨ꯫ ꯅꯣꯡꯄꯣꯛꯇ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯅꯣꯡꯄꯣꯛ, ꯅꯪꯒꯤꯅ ꯀꯃꯥꯏ ꯇꯧꯕ? ꯅꯣꯡꯄꯣꯛꯅ, ꯏꯇꯩꯃ, ꯅꯅꯥꯎꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯗ, ꯄꯥꯈꯪ ꯑꯣꯏꯖꯈꯤꯒꯦ, ꯈꯔ ꯂꯩꯔꯒ ꯈꯟꯅꯁꯤ ꯑꯩꯒꯤꯗꯤ꯫ ꯑꯁꯨꯝꯅ ꯃꯅꯥꯎ ꯑꯍꯨꯝ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯕꯗꯣ ꯃꯄꯨꯔꯣꯏꯕ ꯏꯕꯣꯌꯥꯏꯃꯗꯁꯨ ꯇꯝꯂꯦ꯫ ꯏꯕꯣꯌꯥꯏꯃꯅ, ꯅꯪꯅ ꯐꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯁꯤꯜꯂꯣ, ꯅꯨꯄꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩ ꯀꯌꯥ ꯈꯪꯗꯦ꯫ ꯑꯃꯨꯕꯤꯅ, ꯃꯣꯏ ꯇꯥꯆꯧ, ꯃꯅꯤꯒꯤꯗꯤ ꯊꯔꯣꯕꯨ ꯍꯥꯏꯅꯕꯤꯌꯨ ꯍꯥꯏꯔꯤ, ꯃꯥꯒꯤ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯁꯤ, ꯑꯗꯨꯒ ꯌꯥꯏꯃꯒꯤ ꯑꯃꯨꯛ ꯈꯟꯅꯔꯁꯤ꯫ ꯏꯅꯥꯎꯁꯤꯡꯒꯤ ꯃꯇꯝ ꯍꯦꯟꯗꯣꯛꯈꯤꯅꯤ, ꯑꯗꯨꯅ ꯃꯇꯝ ꯆꯥꯅ ꯂꯨꯍꯣꯡꯕꯤꯁꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯀꯔꯤꯅ ꯐꯩ, ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯋꯥ ꯇꯥꯅꯔꯤ꯫ ꯂꯣꯏꯔꯒ ꯑꯃꯨꯕꯤꯗꯣ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯝꯃꯤ꯫ ꯅꯣꯡꯄꯣꯛꯁꯨ ꯃꯇꯩꯃꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯅꯣꯡꯄꯣꯛꯅ, ꯏꯇꯩꯃ, ꯑꯩ ꯑꯦꯟꯁꯥꯡꯗꯣ ꯁꯦꯝꯕꯤꯔꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯡꯒꯗꯕ ꯑꯦꯟꯁꯥꯡꯗꯣ ꯁꯦꯝꯕ ꯍꯧꯏ꯫ ꯑꯃꯨꯕꯤꯅ, ꯍꯩꯃꯥ, ꯅꯪ ꯄꯣꯊꯥꯗꯨꯅ ꯂꯩꯔꯨꯒꯦ ꯍꯥꯏꯗꯦ, ꯏꯇꯩꯃ ꯑꯗꯨꯝ ꯇꯧꯒꯦꯅꯦ꯫ ꯅꯣꯡꯄꯣꯛꯅ, ꯏꯇꯩꯃ ꯂꯥꯛꯄꯗꯒꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯗ꯭ꯔꯕꯅꯤ, ꯁꯤꯒꯨꯝꯕꯁꯤꯗꯤ ꯑꯩꯁꯨ ꯈꯔ ꯌꯥꯎꯒꯦꯕ꯫ ꯃꯅꯥꯎꯒꯤ ꯋꯥꯁꯤꯗ ꯑꯃꯨꯕꯤꯗꯣ ꯅꯣꯛꯆꯩ꯫ ꯍꯣꯏ ꯍꯣꯏ, ꯇꯧꯔꯣ ꯇꯧꯔꯣ, ꯏꯇꯩꯃ ꯆꯥꯛ ꯁꯠ ꯂꯣꯏꯅꯕ ꯇꯧꯒꯦ, ꯉꯟꯅ ꯆꯥꯔꯒ ꯉꯟꯅ ꯇꯨꯝꯁꯤ, ꯍꯌꯦꯡꯗꯤꯅꯦ ꯅꯌꯥꯝꯕ ꯃꯅꯤꯒꯤ ꯅꯨꯄꯤ ꯍꯥꯏꯅꯕ ꯆꯠꯂꯨꯗꯣꯏꯅꯤ꯫ ꯅꯣꯡꯄꯣꯛꯅ, ꯏꯇꯩꯃꯁꯨ ꯊꯕꯛꯇꯤ ꯊꯨꯏꯅꯦ, ꯉꯁꯥꯏꯗ ꯍꯥꯏꯅꯕꯇ ꯉꯥꯏꯔꯤ, ꯍꯌꯦꯡ ꯍꯦꯛꯇ ꯆꯠꯀꯦ ꯍꯥꯏꯅꯦ꯫ ꯑꯗꯣ ꯏꯇꯩꯃ, ꯅꯅꯥꯎ ꯋꯥ ꯑꯃꯗꯤ ꯍꯥꯏꯍꯧꯒꯦ, ꯊꯔꯣ ꯍꯥꯏꯕꯤ ꯅꯨꯄꯤꯗꯣ ꯀꯌꯥꯗꯤ ꯁꯨꯅꯤꯡꯗꯕꯅꯤ, ꯃꯁꯛ ꯈꯔ ꯐꯖꯕꯒꯤ ꯋꯥꯅꯤ꯫ ꯑꯃꯨꯕꯤꯅ, ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯏꯕꯨꯡꯉꯣ, ꯅꯌꯥꯝꯕꯒꯤ ꯅꯇꯩꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ, ꯃꯤꯅ ꯄꯪꯍꯥꯏ ꯍꯥꯏꯅꯕꯁꯨ ꯇꯥꯁꯤꯜꯂꯨꯅꯨ, ꯃꯄꯥꯜꯊꯣꯡꯒꯤ ꯇꯧꯊꯣꯔꯛꯄ ꯊꯕꯛꯅ ꯃꯤ ꯑꯃꯒꯤ ꯃꯒꯨꯟ ꯂꯦꯞꯄ ꯌꯥꯗꯕꯅꯤꯀꯣ, ꯃꯄꯥꯟꯗ ꯐꯠꯇꯅ ꯎꯔꯒ ꯃꯅꯨꯡꯗ ꯐꯔꯝꯕꯁꯨ ꯀꯌꯥꯅꯤ, ꯑꯗꯨꯅꯅꯦ ꯅꯪ ꯃꯤ ꯑꯃꯕꯨ ꯍꯦꯛꯇ ꯑꯗꯨꯝꯅ ꯃꯇꯨꯡꯗ ꯍꯥꯏꯒꯅꯨꯀꯣ꯫ ꯅꯣꯡꯄꯣꯛꯁꯨ, ꯍꯣꯏ ꯏꯇꯩꯃ, ꯑꯩꯅ ꯍꯥꯏꯔꯤꯗꯨꯗꯤ ꯃꯤꯅ ꯁꯨꯝ ꯍꯥꯏꯅꯕꯗꯨꯗ ꯍꯥꯏꯕꯅꯦ꯫ ꯑꯃꯨꯕꯤꯗꯣ ꯋꯥ ꯇꯦꯟꯁꯤꯜꯂꯛꯏ꯫ ꯌꯥꯔꯦꯁꯦ ꯌꯥꯔꯦꯁꯦ, ꯅꯪꯒ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯆꯥꯛ ꯂꯣꯏꯕꯒ ꯑꯩ ꯏꯁꯥ ꯐꯥꯎꯕ ꯈꯪꯍꯧꯗ꯭ꯔꯦ, ꯅꯌꯥꯝꯕꯁꯤꯡꯗꯣ ꯀꯧꯔꯛꯂꯣ, ꯆꯥꯛꯁꯦ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯅꯣꯡꯄꯣꯛꯁꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯌꯥꯝꯕꯁꯤꯡ ꯀꯧꯔꯗꯨꯅ ꯄꯨꯟꯅ ꯆꯪꯂꯛꯂꯦ꯫ ꯑꯃꯨꯕꯤꯁꯨ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯝꯂꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤꯗꯣ ꯍꯥꯟꯅ ꯄꯤꯖꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯑꯦꯟꯁꯥꯡꯗꯣ ꯌꯥꯝꯅ ꯍꯥꯎꯔꯝꯃꯤ, ꯑꯗꯨꯅ ꯆꯥꯛꯇꯣ ꯈꯔ ꯌꯥꯝꯅ ꯆꯥꯅꯔꯝꯃꯤ꯫ ꯑꯃꯨꯕꯤꯒꯤ ꯆꯥꯛ ꯁꯔꯨꯛ ꯂꯩꯇ꯭ꯔꯕꯅꯤ, ꯃꯗꯨ ꯅꯣꯡꯄꯣꯛꯅ ꯈꯪꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯩꯃ, ꯑꯩꯒ ꯆꯥꯃꯤꯟꯅꯁꯤ ꯂꯥꯛꯑꯣ, ꯍꯧꯔꯦꯟ ꯏꯇꯩꯃꯈꯛ ꯆꯥꯕꯗꯣ ꯅꯨꯡꯉꯥꯏꯔꯔꯣꯏꯕ꯫ ꯑꯃꯨꯕꯤꯅ, ꯌꯥꯔꯦꯗ, ꯅꯈꯣꯏ ꯍꯥꯟꯅ ꯆꯥꯔꯣ, ꯏꯇꯩꯃꯗꯤ ꯍꯧꯔꯦꯟ ꯅꯣꯏ ꯆꯥꯕ ꯂꯣꯏꯔꯒ ꯆꯥꯔꯒꯦ꯫ ꯅꯣꯡꯄꯣꯛꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ꯫ ꯂꯥꯛꯑꯣ ꯍꯥꯏꯕ ꯏꯇꯩꯃ, ꯏꯊꯟꯇ ꯆꯥꯕꯁꯦ ꯆꯥꯛ ꯆꯥꯅꯤꯡꯗꯕꯅꯤ, ꯑꯗꯨꯅ ꯃꯌꯥꯝ ꯆꯥꯔꯤꯀꯥꯟꯗ ꯄꯨꯟꯅ ꯆꯥꯔꯁꯤ ꯂꯥꯛꯑꯣ꯫ ꯅꯣꯡꯄꯣꯛꯅ ꯍꯥꯏꯃꯟꯕꯗꯒꯤ ꯆꯥꯛꯇꯣ ꯆꯥꯃꯤꯟꯅꯔꯦ, ꯑꯗꯨꯕꯨ ꯃꯕꯨꯛ ꯊꯟꯈꯤꯔꯣꯏ ꯈꯟꯗꯨꯅ ꯆꯥꯛꯇꯣ ꯁꯤꯛ ꯁꯤꯛꯇꯅ ꯆꯥꯔꯝꯃꯤ꯫ ꯅꯣꯡꯄꯣꯛꯁꯨ ꯃꯇꯩꯃꯅ ꯇꯧꯔꯤꯕꯗꯣ ꯈꯪꯂꯗꯨꯅ ꯃꯕꯨꯛ ꯊꯜꯂꯦ ꯍꯥꯏꯗꯨꯅ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯦ꯫ ꯃꯃꯥꯡꯗꯁꯨ ꯑꯃꯨꯕꯤ ꯆꯔꯥ ꯍꯦꯟꯕ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯅꯣꯡꯄꯣꯛ ꯈꯛꯇꯅ ꯑꯗꯨꯝ ꯈꯪꯗꯨꯅ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯃꯅꯥꯎꯅ ꯇꯧꯕꯁꯤ ꯑꯃꯨꯕꯤꯁꯨ ꯈꯔ ꯃꯈꯩꯗꯤ ꯈꯪꯏ, ꯑꯗꯨꯕꯨ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯍꯥꯏꯗꯦ꯫ ꯃꯅꯤꯇꯣꯝꯕꯒꯤ ꯅꯨꯄꯤꯁꯨ ꯍꯥꯏꯅꯔꯨꯔꯦ, ꯑꯊꯨꯕ ꯃꯇꯝꯗ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅ ꯏꯃꯨꯡ ꯑꯅꯤꯃꯛ ꯌꯥꯅꯔꯦ꯫ ꯈꯨꯟꯒꯤ ꯃꯤꯁꯤꯡꯅꯁꯨ ꯑꯃꯨꯕꯤ ꯊꯦꯡꯅꯕꯗ ꯋꯥ ꯀꯌꯥ ꯍꯥꯏꯔꯝꯃꯤ꯫ ꯏꯕꯦꯝꯃ, ꯊꯔꯣ ꯍꯥꯏꯕꯤ ꯅꯨꯄꯤꯗꯨ ꯅꯪꯅ ꯀꯝꯗꯧꯅ ꯅꯅꯥꯎ ꯅꯨꯄꯤ ꯑꯣꯏꯒꯦꯅ ꯍꯥꯏꯅꯔꯨꯔꯤꯕꯅꯣ? ꯍꯌꯦꯡ ꯏꯃꯨꯡ ꯀꯥꯏꯗꯨꯅ ꯇꯣꯛꯀꯅꯤꯀꯣ, ꯉꯜꯂꯤꯉꯩꯁꯤꯗ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯅꯕ ꯍꯣꯠꯅꯧ꯫ ꯑꯃꯨꯕꯤꯁꯨ ꯏꯐ ꯐꯅ ꯈꯨꯝꯃꯤ꯫
ꯏꯆꯦ, ꯏꯅꯥꯎꯅꯨꯄꯥꯒꯤ ꯑꯄꯥꯝꯕꯅꯤ, ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯔꯒ ꯑꯈꯪ-ꯈꯪꯗ ꯇꯥꯊꯣꯛ-ꯇꯥꯁꯤꯟ ꯇꯧꯔꯒ ꯂꯣꯏꯔꯦ꯫ ꯑꯃꯨꯕꯤꯒꯤ ꯐꯖꯊꯣꯛꯄ ꯄꯥꯎꯈꯨꯝꯁꯤꯗ ꯋꯥ ꯃꯈꯥ ꯇꯥꯕ ꯇꯜꯂꯗꯨꯅ ꯆꯠꯅꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯅꯤꯇꯣꯝꯕꯒ ꯊꯥꯔꯣꯒꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯂꯨꯍꯣꯡꯂꯦ꯫ ꯃꯅꯥꯎ ꯅꯣꯡꯄꯣꯛꯅ ꯍꯥꯏꯕꯗꯨꯃꯛ ꯊꯣꯛꯂꯦ꯫ ꯊꯥꯔꯣ ꯅꯣꯡꯃꯇ ꯉꯟꯅ ꯍꯧꯒꯠꯇꯦ, ꯏꯃꯨꯡꯒꯤꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯌꯥꯎꯗꯦ꯫ ꯑꯃꯨꯕꯤꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ, ꯃꯥꯒꯤ ꯅꯣꯡꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯇꯣ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ꯫ ꯊꯥꯔꯣꯗꯤ ꯐꯝꯖꯥ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯤꯋꯥ ꯉꯥꯡꯕ ꯄꯥꯝꯖꯕ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯄꯨꯟꯁꯤꯟꯗꯨꯅ ꯃꯇꯝ ꯃꯥꯡꯍꯜꯂꯤ꯫ ꯃꯅꯤꯇꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡꯁꯦ ꯌꯥꯅꯤꯡꯂꯝꯗꯦ, ꯑꯗꯨꯅ ꯋꯥꯈꯜ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯊꯥꯔꯣ, ꯅꯪꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯃꯤꯋꯥ ꯉꯥꯡꯅꯗꯨꯅ ꯃꯇꯝ ꯃꯥꯡꯍꯜꯂꯤꯕꯗꯣ, ꯑꯗꯨ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯌꯨꯝꯁꯤꯗ ꯏꯇꯩꯃꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯃꯇꯦꯡ ꯈꯔ ꯄꯥꯡꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯑꯩ ꯏꯇꯩꯃꯒꯤ ꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯀꯣ꯫ ꯊꯥꯔꯣ ꯃꯄꯨꯔꯣꯏꯕꯅ ꯉꯥꯡꯂꯤꯕ ꯋꯥꯗꯣ ꯃꯥꯕꯨ ꯐꯅꯕꯅꯤ ꯍꯥꯏꯕꯁꯨ ꯈꯟꯗ꯭ꯔꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯎꯔꯪꯅꯅ ꯍꯥꯏꯔꯛꯏ, ꯑꯩꯕꯨ ꯌꯥꯝ ꯐꯠꯇꯕꯤ ꯑꯣꯏꯅꯁꯨ ꯍꯥꯏꯕꯤꯅꯨꯗ, ꯑꯩꯁꯨ ꯊꯕꯛ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯤꯒꯤꯗ ꯆꯠꯂꯤꯕꯗꯨꯗꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯃꯌꯥꯝ ꯄꯨꯟꯕꯅꯤ꯫ ꯏꯃꯨꯡꯗ ꯁꯨꯝ ꯂꯩꯁꯤꯟꯕꯗꯣ ꯑꯩꯁꯨ ꯍꯩꯅꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯇꯣꯝꯕ ꯃꯊꯟꯇ ꯁꯣꯜꯍꯧꯏ, ꯑꯩꯕꯨ ꯃꯁꯤ ꯅꯨꯄꯤꯁꯦ ꯀꯔꯝꯅ ꯉꯥꯡꯅꯗꯣꯏꯅꯣ, ꯑꯩꯁꯨ ꯋꯥꯈꯜꯒ ꯇꯥꯗ꯭ꯔꯦꯗ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯏꯃꯨꯡꯗꯣ ꯑꯍꯣꯡꯕ ꯌꯥꯝꯅ ꯂꯥꯛꯂꯤ꯫ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯝꯕ ꯏꯃꯨꯡꯗꯣ ꯊꯥꯔꯣ ꯂꯥꯛꯄꯗꯒꯤ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯤ ꯈꯨꯗꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯠꯅꯕ ꯍꯧꯏ꯫ ꯑꯃꯨꯕꯤꯁꯨ ꯅꯥꯎꯄꯨꯔꯕꯅꯤ, ꯑꯗꯨꯕꯨ ꯊꯥꯔꯣꯅ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯃꯥꯅ ꯂꯣꯏꯅ ꯉꯝꯅꯕ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯄꯣꯛꯇꯤ ꯃꯇꯩꯃꯒꯤ ꯑꯋꯥꯕꯗꯣ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯃꯔꯛ ꯃꯔꯛꯇ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯏ꯫ ꯃꯇꯩꯃ ꯊꯥꯔꯣꯗꯤ ꯅꯣꯡꯄꯣꯛꯅ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯑꯃꯨꯕꯤꯗꯣ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯏꯃꯨꯡꯒꯤ ꯃꯤ ꯈꯨꯗꯤꯡ ꯂꯣꯏꯅ ꯍꯔꯥꯎꯅꯩ, ꯑꯗꯨꯕꯨ ꯊꯥꯔꯣꯗꯤ ꯃꯤꯅ ꯃꯆꯥ ꯄꯣꯛꯂꯒ ꯃꯥꯅ ꯌꯥꯝꯅ ꯀꯂꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯠꯇꯕ ꯑꯁꯨꯝ ꯍꯦꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯌꯥꯏꯃꯒꯤꯁꯨ ꯑꯃꯨꯕꯤꯅ ꯁꯤꯟꯗꯨꯅ ꯈꯨꯜ ꯊꯪꯅꯕꯗꯒꯤ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡ ꯅꯨꯡꯁꯤꯇꯣꯟ ꯀꯧꯏ꯫ ꯅꯨꯡꯁꯤꯇꯣꯟꯒꯤ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯦ꯫ ꯃꯈꯨꯔꯥ ꯑꯃꯅ ꯃꯥꯕꯨ ꯆꯥꯎꯅꯕ ꯌꯣꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯗꯣꯝꯆꯥꯒꯤ ꯁꯔꯩꯗ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯍꯧꯖꯤꯛ ꯂꯨꯍꯣꯡꯗꯨꯅ ꯌꯥꯏꯃꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯄꯗꯒꯤ ꯃꯗꯨ ꯄꯨꯝꯕ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯇꯣꯟ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕꯤ, ꯏꯪ ꯇꯞꯆꯕꯤ, ꯍꯦꯛ ꯌꯦꯡꯕꯗ ꯅꯨꯡꯁꯤꯕ ꯐꯥꯎꯕ ꯁꯛꯇꯥꯅꯤ꯫ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯊꯥꯔꯣꯅ ꯅꯨꯡꯁꯤꯇꯣꯟꯕꯨ ꯊꯕꯛ ꯀꯌꯥ ꯁꯨꯍꯜꯂꯤ꯫ ꯅꯨꯡꯁꯤꯇꯣꯟꯗꯤ ꯃꯆꯦꯒꯤ ꯌꯥꯊꯪꯅꯤ ꯈꯟꯗꯨꯅ ꯑꯋꯥ ꯑꯅꯥ ꯊꯤꯗꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯦꯛ ꯇꯧꯕꯁꯤ ꯌꯥꯏꯃꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅꯤꯅ ꯅꯨꯡꯉꯥꯏꯖꯗꯦ, ꯑꯗꯨꯅ ꯅꯨꯡꯁꯤꯇꯣꯟꯗ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯂꯩꯔꯕ ꯃꯇꯝꯗ ꯍꯦꯛ ꯍꯦꯛ ꯋꯥ ꯍꯥꯏꯔꯝꯃꯤ, ꯅꯨꯡꯁꯤ, ꯅꯪꯅ ꯏꯇꯩꯃ ꯊꯥꯔꯣꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯇꯧꯔꯤꯕꯗꯣ ꯑꯩ ꯌꯥꯅꯤꯡꯗꯦ꯫ ꯃꯥꯁꯨ ꯃꯁꯥꯒꯤ ꯊꯕꯛꯇꯤ ꯑꯗꯨꯝ ꯇꯧꯖꯒꯅꯤ, ꯍꯌꯦꯡꯋꯥꯏ ꯅꯨꯡꯉꯥꯏꯅꯔꯣꯏꯗꯕ ꯃꯌꯥꯝꯗꯨꯒꯤ ꯈꯜꯂꯒ ꯑꯩ ꯋꯥ ꯉꯥꯡꯗ꯭ꯔꯕꯅꯤ꯫ ꯑꯍꯜꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯇꯧꯒꯗꯧꯕ ꯅꯠꯇꯦ꯫ ꯅꯨꯡꯁꯤꯇꯣꯟꯅ ꯁꯥꯎꯔꯤꯕ ꯃꯄꯨꯔꯣꯏꯕꯕꯨ ꯊꯦꯝꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯃꯅ ꯍꯥꯏꯕ ꯑꯃꯅ ꯇꯥꯟꯅꯗ꯭ꯔꯕꯗꯤ ꯀꯝꯗꯧꯅ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯒꯅꯤ? ꯅꯪꯅ ꯁꯤ ꯇꯧꯅꯨ, ꯑꯩꯅ ꯁꯤ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯁꯥꯎꯅꯕꯒꯤ ꯃꯍꯨꯠ ꯑꯉꯝ ꯑꯉꯝꯕ ꯊꯕꯛ ꯁꯨꯅꯗꯨꯅ ꯂꯩꯕꯅ ꯍꯦꯟꯅ ꯐꯠꯇ꯭ꯔꯣ? ꯑꯩꯁꯨ ꯏꯆꯦꯌꯥꯏꯒꯤ ꯃꯑꯣꯡꯁꯦ ꯌꯥꯅꯤꯡꯗꯦ, ꯑꯗꯨꯕꯨ ꯁꯥꯎꯔꯒ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯈꯪꯕꯅ ꯑꯩ ꯇꯣꯛꯂꯕꯅꯤ꯫ ꯌꯥꯏꯃ ꯅꯨꯡꯁꯤꯇꯣꯟꯒꯤ ꯋꯥꯁꯤꯗ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯇꯣꯟꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ꯫ ꯑꯗꯨꯕꯨ ꯊꯥꯔꯣꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯕ ꯐꯪꯗ꯭ꯔꯤ꯫ ꯑꯃꯨꯕꯤꯒ ꯅꯨꯡꯁꯤꯇꯣꯟꯒ ꯃꯆꯥ ꯐꯪꯈꯤꯕꯁꯤꯗ ꯃꯁꯥꯗꯣ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯝꯃꯤ꯫ ꯇꯥꯏꯅꯕꯗꯤ ꯉꯝꯗꯕꯅ ꯃꯄꯨꯔꯣꯏꯕꯗ ꯇꯠꯇꯅ ꯈꯠꯅꯕ ꯍꯧꯔꯝꯃꯤ꯫ ꯃꯅꯤꯇꯣꯝꯕꯁꯨ ꯍꯟꯗꯛ ꯊꯥꯔꯣꯒꯤ ꯃꯑꯣꯡꯁꯤꯗ ꯀꯣꯛ ꯉꯥꯎꯔꯕꯅꯤ꯫ ꯃꯌꯨꯝꯗ ꯉꯥꯏꯍꯥꯛꯇ ꯂꯩꯕꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯎꯅꯕꯗꯣ ꯈꯥꯝꯕꯗꯁꯨ ꯇꯣꯛꯇꯦ꯫ ꯈꯥꯝꯕ ꯆꯪꯂꯨꯕ ꯃꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯥꯔꯣꯅ ꯈꯠꯅꯕ ꯍꯧꯏ꯫ ꯅꯣꯡꯄꯣꯛꯁꯨ ꯏꯃꯨꯡꯁꯤꯒꯤ ꯃꯤꯅꯤ, ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯌꯥꯝꯒꯤ ꯑꯉꯥꯡꯅꯤ, ꯑꯗꯨꯅ ꯋꯥ ꯉꯥꯡꯅꯤꯡꯂꯕꯁꯨ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯃꯇꯩꯃ ꯑꯃꯨꯕꯤꯒ ꯃꯇꯩꯃ ꯅꯨꯡꯁꯤꯇꯣꯟꯒꯗ ꯃꯥꯒꯤ ꯄꯦꯟꯗꯕ ꯃꯌꯥꯝꯗꯣ ꯍꯦꯛ ꯍꯦꯛ ꯄꯥꯎꯗꯝꯃꯤ꯫ ꯃꯇꯩꯃ ꯑꯅꯤꯅ ꯃꯥꯕꯨ ꯍꯦꯛ ꯍꯦꯛ ꯊꯦꯝꯖꯤꯟꯕꯤ꯫
ꯑꯃꯨꯕꯤꯒꯤ ꯃꯆꯥꯅꯨꯄꯤꯁꯨ ꯈꯔ ꯆꯥꯎꯔꯦ, ꯃꯃꯤꯡꯅ ꯆꯤꯡꯂꯦꯝꯕꯤ ꯀꯧꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯤ ꯌꯥꯝꯅ ꯂꯥꯡꯕ ꯄꯥꯝꯃꯤ, ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩ꯫ ꯃꯈꯨꯔꯥꯒꯤ ꯃꯆꯥꯅꯨꯄꯥ ꯁꯅꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯤꯅ "ꯏꯕꯨꯡꯉꯣ, ꯏꯕꯥꯅꯤ ꯁꯥꯟꯅꯁꯤ ꯂꯥꯛꯑꯣ." ꯁꯅꯥꯗꯤ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤ꯫ ꯑꯉꯥꯡ ꯑꯅꯤꯅ ꯁꯨꯃꯥꯡꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕꯁꯤ ꯎꯔꯒ ꯊꯔꯣꯗꯣ ꯏꯁꯧ ꯂꯥꯡꯈꯠꯂꯛꯂꯤ꯫ "ꯍꯩ, ꯀꯔꯤ ꯍꯔꯥꯎꯗꯅꯅꯣ ꯅꯣꯏꯅ ꯅꯌꯥ ꯑꯗꯨꯛ ꯌꯥꯝꯅ ꯍꯤꯒꯠꯂꯤꯗꯣ? ꯑꯩꯒꯤ ꯃꯆꯤꯡ ꯑꯔꯥꯡꯕꯤꯁꯦ ꯂꯥꯛꯂꯕꯗꯤ ꯅꯈꯣꯏ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏ꯫ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ, ꯏꯃꯨꯡꯗ ꯅꯁꯛꯁꯤꯡꯗꯣ ꯌꯦꯡꯅꯤꯡꯗꯦ." ꯆꯤꯡꯂꯦꯝꯕꯤꯅ "ꯏꯗꯣꯝꯆꯥ, ꯑꯩꯈꯣꯏꯗꯤ ꯀꯩꯒꯤ ꯏꯃꯨꯡꯗ ꯆꯪꯗꯣꯏꯕ? ꯑꯗꯣ ꯌꯦꯡꯕ ꯋꯥꯔꯗꯤ ꯏꯗꯣꯝꯆꯥ ꯑꯣꯏꯅ 이मुꯡꯗ ꯆꯪꯉꯣ, ꯑꯗꯨꯒ ꯊꯕꯛ ꯇꯧꯔꯨꯆꯣ. 이마도 ꯌꯥꯝꯅ ꯋꯥꯔꯕꯅꯤ ꯊꯕꯛ ꯇꯧꯕꯗ." ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯅ ꯋꯥ ꯉꯥꯡꯉꯤ ꯍꯥꯏꯗꯨꯅ ꯊꯔꯣꯗꯣ ꯕ꯭ꯔꯪ ꯍꯦꯛꯇ ꯁꯧꯒꯠꯂꯤ꯫ ꯐꯝꯂꯝꯕꯗꯒꯤ ꯊꯨꯅ ꯍꯧꯒꯠꯇꯨꯅ ꯆꯤꯡꯂꯦꯝꯕꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ "ꯀꯔꯤ ꯍꯥꯏꯕ? ꯑꯉꯥꯡ ꯅꯪꯒꯨꯝꯕꯅ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯕ ꯌꯥꯕ꯭ꯔꯥ?" ꯑꯁꯤ ꯍꯥꯏꯔꯒ ꯆꯤꯡꯂꯦꯝꯕꯤꯕꯨ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯅ ꯐꯨꯕ ꯍꯧꯔꯛꯏ꯫ ꯁꯅꯥꯅ ꯃꯆꯦꯕꯨ ꯐꯨꯗꯅꯕ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ "ꯏꯆꯦ ꯐꯨꯒꯅꯣ, ꯏꯆꯦ ꯀꯞꯄꯦ." ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯁꯅꯥꯗꯣ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯅꯨꯡꯁꯤꯇꯣꯟ ꯑꯃꯨꯕꯤꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯁꯅꯥꯅ ꯃꯈꯣꯏ ꯑꯅꯤ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯗꯨ ꯎꯔꯒ ꯍꯪꯂꯛꯏ, "ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯑꯗꯨꯛ ꯀꯟꯅ ꯆꯦꯜꯂꯛꯂꯤꯕꯗꯨꯕꯣ?" ꯁꯅꯥꯅ "ꯏꯆꯦꯗꯣ ꯐꯨꯍꯧꯔꯦ." ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯕꯨ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯄꯨꯊꯣꯔꯛꯂꯤ꯫ ꯑꯃꯨꯕꯤꯁꯨ ꯊꯣꯛꯂꯛꯄꯅꯤ, ꯑꯗꯨꯕꯨ ꯊꯔꯣꯅ ꯃꯆꯥ ꯆꯤꯡꯂꯦꯝꯕꯤ ꯐꯨꯔꯝꯕꯗꯨ ꯎꯔꯒ ꯇꯍꯥ ꯇꯍꯥ ꯆꯦꯟꯊꯩ꯫ ꯑꯃꯨꯕꯤꯅ "ꯏꯅꯥꯎ, ꯀꯔꯤꯅꯣ ꯅꯪꯅ ꯑꯉꯥꯡꯁꯤꯗ ꯐꯨꯔꯤꯕꯁꯤꯕꯣ? ꯃꯥꯅ ꯀꯔꯤ ꯑꯁꯣꯏꯕ ꯊꯕꯛ ꯇꯧꯔꯝꯕꯒꯤꯅꯣ?" ꯊꯔꯣꯅ "ꯑꯉꯥꯡ ꯃꯇꯤꯛ ꯃꯄꯥ ꯆꯥꯏ ꯈꯪꯗꯦ, ꯆꯥꯗꯦ ꯈꯪꯗꯦ, ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯋꯥ ꯈꯨꯝꯃꯤꯅꯤꯅꯦ." ꯑꯃꯨꯕꯤꯅ "ꯍꯣꯏꯕ, ꯑꯗꯣ ꯑꯉꯥꯡꯁꯤꯗ ꯑꯗꯨꯝꯅ ꯐꯨꯕ ꯍꯧꯅꯕ꯭ꯔꯣ, ꯐꯖꯅ ꯍꯥꯏꯔꯒ ꯌꯥꯕꯁꯤꯗ." ꯊꯔꯣꯗꯣ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕꯤꯅ ꯀꯞꯂꯒ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯩꯅ ꯀꯩꯁꯨ ꯇꯧꯗꯦ. ꯏꯗꯣꯝꯆꯥꯅ ꯍꯥꯏꯗꯣ ꯑꯩ ꯇꯧꯗꯦ. ꯃꯥꯅ ꯑꯩ ꯐꯨꯔꯤꯅꯦ." ꯁꯅꯥꯅ "ꯃꯕꯣꯛ, ꯏꯃꯥꯌꯥꯏꯅ ꯏꯆꯦꯒ ꯑꯩꯒ ꯁꯤꯗ ꯁꯥꯟꯅꯒꯅꯨ, ꯏꯃꯨꯡꯗ ꯆꯪꯉꯣ, ꯑꯩꯈꯣꯏꯒꯤ ꯁꯛ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯅꯤ." ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯃꯥꯅ ꯈꯪꯕ ꯃꯈꯩ ꯇꯝꯂꯤ꯫ ꯑꯃꯨꯕꯤ ꯀꯞꯂꯤꯕ ꯃꯆꯥꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯜꯂꯤ꯫ "ꯏꯕꯦꯝꯃ, ꯇꯣꯛꯂꯣ. ꯅꯗꯣꯝꯆꯥꯅ ꯅꯪꯕꯨ ꯐꯅꯕ ꯍꯥꯏꯗꯨꯅ ꯐꯨ ꯆꯩ ꯇꯧꯕꯅꯤ. ꯃꯁꯤꯗꯕꯨ ꯅꯪꯅ ꯀꯞꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ?" ꯑꯃꯨꯕꯤꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯑꯁꯨꯝꯅ ꯇꯧꯕꯁꯦ꯫ ꯉꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ, ꯐꯅ ꯇꯣꯏꯔꯕꯅꯤ꯫ ꯑꯃꯨꯕꯤꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯁꯤꯒꯨꯝꯅ ꯅꯨꯡꯁꯤꯇꯣꯟꯁꯨ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯝꯗꯦ꯫ ꯃꯥꯒꯤ ꯃꯆꯦꯅꯤ, ꯑꯗꯨꯅ ꯋꯥ ꯍꯥꯏꯔꯨꯔꯕꯗꯤ ꯏꯃꯨꯡꯁꯦ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯛꯀꯅꯤ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯦ꯫ ꯅꯨꯡꯁꯤꯇꯣꯟꯅ "ꯆꯤꯡꯂꯦꯝꯕꯤ, ꯂꯥꯛꯑꯣ, ꯅꯧꯄꯥꯒ ꯑꯩꯒꯤ ꯀꯥꯗ ꯑꯣꯏꯅ ꯁꯥꯟꯅꯔꯨ ꯂꯥꯛꯑꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯤꯡꯂꯦꯝꯕꯤꯒ ꯁꯅꯥꯒꯗꯣ ꯃꯥꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯑꯃꯨꯕꯤ ꯉꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯅꯥꯎꯁꯤꯡꯕꯨ ꯃꯥꯅ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕꯅꯤ, ꯑꯗꯨꯕꯨ ꯊꯔꯣꯒꯤ ꯃꯇꯧ ꯑꯁꯤꯗ ꯉꯁꯤꯗꯤ ꯌꯥꯝꯅ ꯄꯦꯟꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯅꯤꯡꯈꯣꯝꯕ ꯍꯜꯂꯛꯂꯒ ꯋꯥ ꯍꯥꯏꯒꯦ ꯈꯟꯅ ꯈꯟꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯕꯁꯨ ꯆꯠꯊꯣꯛꯅꯔꯨꯕꯗꯒꯤ ꯍꯜꯂꯛꯂꯤ꯫ ꯑꯃꯨꯕꯤꯅ ꯃꯄꯨꯔꯣꯏꯕꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯤ꯫ "ꯏꯕꯣꯌꯥꯏꯃ ꯉꯥꯏꯍꯥꯛꯇꯤ ꯋꯥ ꯉꯥꯡꯗꯦ꯫ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯔꯨꯔꯒ ꯍꯥꯏꯔꯛꯏ, 'ꯅꯨꯄꯤ, ꯑꯩꯈꯣꯏ ꯑꯅꯤꯅ ꯏꯃꯨꯡꯁꯤꯒꯤꯗꯤ ꯑꯍꯜ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤꯕꯅꯤ, ꯑꯗꯨꯅ ꯈꯠꯅ ꯆꯩꯅ ꯇꯧꯕꯁꯦ ꯑꯩ ꯀꯌꯥ ꯄꯥꯝꯗꯦ. ꯑꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯅꯅꯕ ꯏꯕꯥꯅꯤ ꯁꯤꯟꯁꯤ.' ꯋꯥꯁꯤ ꯍꯥꯏꯔꯝꯂꯒ ꯏꯕꯣꯌꯥꯏꯃ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯑꯃꯨꯕꯤꯁꯨ ꯋꯥꯈꯜ ꯇꯥꯏ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯝꯂꯤꯕꯁꯦ꯫ ꯏꯕꯣꯌꯥꯏꯃꯗꯤ ꯈꯠꯅꯕ ꯄꯥꯝꯗꯦ, ꯑꯗꯨꯅ ꯐꯖꯅ ꯁꯥꯟꯅꯔꯒ ꯂꯣꯏꯁꯤꯟꯅꯁꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯅꯨꯃꯤꯠꯁꯤꯃꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗ ꯌꯦꯠꯄ ꯉꯝꯗꯕꯗꯒꯤ ꯃꯅꯤꯇꯣꯝꯕꯗ ꯀꯔꯤꯃꯠꯇ ꯍꯥꯏꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯄꯣꯛꯁꯨ ꯃꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯝ ꯌꯧꯔꯕꯅꯤ꯫ ꯑꯗꯨꯅ ꯑꯃꯨꯕꯤꯅ ꯁꯤꯟꯗꯨꯅ ꯂꯨꯍꯣꯡꯅꯕ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯅ ꯁꯤꯡꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯇꯝꯐꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯇꯝꯐꯥꯒꯤ ꯏꯃꯨꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯅꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤꯕ ꯂꯧꯌꯥꯝ ꯆꯥꯕ ꯏꯃꯨꯡꯅꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅꯤ꯫ ꯇꯝꯐꯥꯅ ꯑꯍꯜꯅꯤ, ꯃꯈꯥꯗ ꯃꯅꯥꯎꯅꯨꯄꯥ ꯇꯥꯏꯕꯪ ꯂꯩ꯫ ꯇꯝꯐꯥ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯗ ꯂꯩꯔꯕꯁꯨ ꯃꯤꯑꯣꯏ ꯀꯌꯥꯅ ꯑꯋꯥꯕ ꯊꯦꯡꯅꯔꯤꯕꯗꯣ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯄꯥ ꯃꯃꯥ ꯑꯅꯤꯗꯒꯤ ꯇꯝꯐꯥꯕꯨꯅ ꯍꯦꯟꯅ प्रजाꯁꯤꯡꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯇꯝꯐꯥꯗꯤ ꯃꯥꯒꯤ ꯑꯔꯩꯕ ꯈꯨꯗꯤꯡ ꯑꯍꯜꯁꯤꯡꯗ ꯄꯤꯊꯣꯛꯄꯗ ꯄꯥꯝꯃꯨꯔꯝꯗꯦ꯫ ꯃꯤ ꯈꯨꯗꯤꯡ ꯅꯨꯡꯁꯤꯅ ꯂꯣꯏꯅꯩ꯫ ꯃꯁꯛ ꯐꯖꯕꯗ ꯈꯨꯜꯗꯨꯗ ꯃꯃꯤꯡ ꯆꯠꯂꯤ꯫
ꯃꯥꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯇꯧꯗ ꯈꯨꯟꯒꯤ ꯄꯥꯈꯪꯁꯤꯡꯅ ꯃꯥꯕꯨ ꯌꯥꯝꯅ ꯄꯥꯝꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯝꯐꯥ ꯇꯨꯔꯦꯜꯗ ꯐꯤ ꯁꯨꯕ ꯊꯣꯔꯛꯏ ꯃꯇꯥ ꯃꯌꯥꯝꯒ ꯂꯣꯏꯅꯅ꯫ ꯊꯣꯏꯅꯨꯅ "ꯇꯝꯐꯥ, ꯅꯪꯒꯤ ꯅꯔꯥꯏꯕꯛ ꯌꯥꯝꯅ ꯐꯩ꯫ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯅꯨꯄꯥ ꯑꯃ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯣꯏꯅ ꯐꯪꯒꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗꯗꯤ ꯅꯪꯒꯨꯝꯅ ꯐꯪꯗꯧ ꯃꯥꯟꯗ꯭ꯔꯦꯗ ꯏꯇꯥ꯫ ꯆꯅꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯇꯥ ꯇꯝꯐꯥꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯗꯒꯤ ꯃꯁꯛꯁꯨ ꯐꯖꯕ ꯍꯦꯜꯂꯤꯗꯣ, ꯑꯗꯨꯅꯕꯨ ꯅꯨꯄꯥ ꯑꯐꯕ ꯐꯪꯒꯗꯧꯔꯤꯕꯅꯤ"꯫ ꯃꯇꯥ ꯑꯅꯤꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯇꯝꯐꯥ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏ ꯑꯅꯤꯅ ꯍꯥꯏꯕ ꯋꯥꯁꯤꯗꯤꯕꯥ, ꯅꯈꯣꯏꯒꯤꯁꯨ ꯑꯐꯕ ꯅꯨꯄꯥꯒ ꯋꯥꯏꯊꯨꯡꯅꯕ ꯑꯣꯏꯖꯔꯣ"꯫ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯇꯨꯔꯦꯜ ꯌꯧꯔꯦ꯫ ꯃꯥꯒꯤ ꯄꯨꯅꯔꯛꯂꯤꯕ ꯐꯤꯁꯤꯡ ꯑꯗꯣ ꯁꯨꯕ ꯍꯧꯅꯔꯦ꯫ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄ ꯃꯧ ꯅꯍꯥ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯇꯝꯐꯥ, ꯅꯪꯕꯨ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯁꯤꯕꯨ ꯆꯨꯝꯂꯕꯣ"꯫ ꯇꯝꯐꯥꯅ, "ꯍꯣꯏ ꯏꯅꯝꯃ"꯫ ꯃꯧ ꯑꯗꯨꯅ, "ꯅꯄꯥꯕꯨꯡꯒ ꯅꯃꯥꯒꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯔꯣꯏꯗ ꯅꯪ ꯂꯩꯇ꯭ꯔꯕꯗꯤ"꯫ ꯇꯝꯐꯥꯅ, "ꯏꯅꯝꯃ, ꯄꯨꯟꯁꯤꯒꯤ ꯂꯩꯅꯤꯡꯉꯦ ꯍꯥꯏꯕꯁꯨ ꯌꯥꯗꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ"꯫ ꯃꯧꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯗꯨꯁꯨ ꯆꯨꯝꯃꯤ, ꯅꯨꯄꯤ ꯑꯩꯈꯣꯏꯗꯤ ꯏꯄꯥ ꯏꯃꯥꯒ ꯄꯨꯟꯁꯤꯒꯤ ꯂꯩꯌꯨ ꯍꯥꯏꯅꯗꯤ ꯇꯝꯂꯝꯗ꯭ꯔꯦ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯁꯨ ꯐꯤ ꯁꯨꯔꯤꯕꯗꯣ ꯐꯖꯅ ꯁꯨꯖꯔꯣ, ꯏꯅꯝꯃꯁꯨ ꯆꯠꯂꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯅꯗꯤ ꯂꯦꯡꯗꯅ ꯂꯩꯌꯨ ꯍꯥꯏꯕ ꯌꯥꯗꯕꯅꯤꯅ ꯅꯣꯡꯄꯣꯛ ꯑꯃꯗꯤ ꯇꯝꯐꯥꯒꯤ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯍꯥꯟꯅ ꯈꯪꯅꯔꯛꯄ ꯑꯣꯏꯗ꯭ꯔꯕꯁꯨ ꯇꯝꯐꯥ ꯏꯃꯨꯡꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯆꯦ ꯑꯍꯨꯝꯗ ꯀꯣꯏꯔꯝꯗꯦ꯫ ꯍꯥꯏꯅꯤꯡꯕ ꯋꯥ ꯄꯨꯝꯕ ꯑꯌꯦꯠꯄ ꯂꯩꯇꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯉꯁꯤꯗꯤ ꯆꯥꯛꯇꯣ ꯅꯅꯥꯎ ꯊꯣꯡꯖꯒꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯅꯥꯎꯁꯨ ꯂꯥꯛꯂꯕꯅꯤꯅ ꯏꯆꯦ ꯊꯕꯛꯇꯒꯤ ꯄꯣꯊꯥꯕꯤꯔꯣ꯫ ꯏꯆꯦꯅ ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯥ ꯁꯛꯂꯤꯕꯅꯤ"꯫ ꯇꯝꯐꯥꯒꯤ ꯋꯥꯁꯤꯗ ꯑꯃꯨꯕꯤꯗꯣ ꯄꯦꯟꯖꯔꯝꯃꯤ꯫ "ꯏꯆꯦꯁꯨ ꯉꯝꯃꯤꯈꯩꯗꯤ ꯏꯅꯥꯎꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦꯗ, ꯑꯉꯝ ꯑꯉꯝꯕ ꯇꯧꯔꯒ ꯂꯣꯏꯔꯦ꯫ ꯊꯕꯛ ꯇꯧꯕꯗ ꯂꯧꯇꯥꯟꯅꯕꯗꯤ ꯏꯆꯦꯗꯤ ꯄꯥꯝꯗꯦꯀꯣ"꯫ ꯅꯨꯡꯁꯤꯇꯣꯟꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯇꯝꯐꯥ, ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯁꯤ꯫ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯠꯌꯦꯡꯈꯥꯗ ꯂꯩꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯨꯝꯁꯤꯕꯨ ꯄꯥꯟꯁꯤ"꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇ ꯊꯔꯣꯗꯤ ꯌꯥꯎꯔꯝꯗꯦ꯫ ꯋꯥꯈꯜ ꯃꯥꯟꯅꯗꯕ ꯃꯤ ꯐꯠꯇꯕꯅꯤꯅ ꯃꯥꯒꯤ ꯀꯥꯗ ꯃꯊꯟꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡꯁꯤꯗ ꯃꯅꯤꯇꯣꯝꯕ ꯀꯥꯗ ꯆꯪꯂꯛꯏ꯫ "ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯃꯌꯥꯝꯅ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯕꯁꯦ ꯅꯪꯁꯨ ꯊꯕꯛ ꯈꯔ ꯌꯥꯎꯔꯨꯕ ꯌꯥꯗ꯭ꯔꯣ"꯫ ꯊꯔꯣꯅ, "ꯑꯩ ꯏꯁꯥꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯌꯥꯎꯗ꯭ꯔꯕꯅꯤ꯫ ꯑꯗꯣ ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ, ꯉꯜꯂꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯒꯤꯁꯨ ꯂꯧꯐꯝ ꯁꯔꯨꯛ ꯂꯧꯍꯧꯁꯤ꯫ ꯏꯆꯥ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯍꯌꯦꯡꯋꯥꯏ ꯄꯤꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯆꯥꯗꯨꯅ ꯄꯨꯟꯁꯤ ꯂꯦꯟꯒꯅꯤ"꯫ ꯑꯁꯨꯝꯅ ꯂꯟ ꯊꯨꯝꯒꯤ ꯃꯇꯥꯡꯗ ꯋꯥ ꯍꯧꯗꯣꯛꯂꯤꯕꯁꯦ ꯉꯁꯤ ꯈꯛꯇ ꯅꯠꯇꯦ꯫ ꯑꯗꯨꯅ ꯃꯅꯤꯇꯣꯝꯕꯗꯣ ꯋꯥꯈꯜ ꯈꯟꯕꯒꯨꯝꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯊꯔꯣꯅ, "ꯀꯔꯤ ꯑꯃꯨꯛ ꯈꯜꯂꯤꯕꯅꯣ? ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯒꯤ ꯈꯜꯂꯒ ꯍꯥꯏꯖꯕꯅꯤ꯫ ꯑꯩꯕꯨ ꯐꯠꯇꯕꯤ ꯑꯣꯏꯅꯁꯨ ꯎꯕꯤꯒꯅꯨ"꯫ ꯐꯒꯦꯔꯥ ꯐꯔꯣꯏꯔꯥ ꯊꯔꯣꯁꯤ ꯃꯅꯤꯇꯣꯝꯕꯒꯤꯗꯤ ꯅꯨꯄꯤ ꯑꯣꯏꯔꯕꯅꯤꯅ ꯋꯥꯐꯝꯗꯣ ꯌꯥꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯣꯏ, ꯅꯪꯒꯤ ꯋꯥꯁꯦ ꯑꯩ ꯍꯣꯔꯦꯟ ꯇꯥꯆꯧꯗ ꯍꯧꯗꯣꯛꯂꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯊꯔꯣꯗꯤ ꯃꯥꯒꯤ ꯅꯤꯡꯖꯕ ꯄꯨꯝꯕ ꯊꯨꯡꯂꯦ ꯍꯥꯏꯅ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ, ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯃꯇꯥꯡꯁꯤꯗ ꯃꯅꯤꯇꯣꯝꯕꯅ ꯏꯕꯣꯌꯥꯏꯃꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯇꯥꯆꯧ, ꯅꯅꯥꯎ ꯉꯁꯤꯗꯤ ꯋꯥ ꯈꯔ ꯍꯥꯏꯖꯒꯦ"꯫ ꯏꯕꯣꯌꯥꯏꯃꯁꯨ, "ꯍꯥꯏꯌꯨꯃꯅꯤ, ꯀꯔꯤ ꯋꯥꯅꯣ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ"꯫ ꯃꯅꯤꯇꯣꯝꯕꯅ, "ꯇꯥꯆꯧ, ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯔꯤꯒꯤ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯊꯣꯛꯅꯔꯁꯤ, ꯇꯨꯡꯗ ꯅꯨꯡꯉꯥꯏꯅꯔꯣꯏꯗꯕ ꯀꯌా ꯂꯥꯛꯇ꯭ꯔꯤꯉꯩꯗ"꯫ ꯆꯥꯛ ꯆꯥꯅꯔꯝꯕ ꯃꯌꯥꯝꯗꯣ ꯃꯅꯤꯇꯣꯝꯕꯒꯤ ꯋꯥꯁꯤꯗ ꯏꯉꯛ ꯉꯛꯅ ꯂꯩꯔꯝꯃꯤ꯫ ꯊꯔꯣꯗꯤ ꯃꯕꯨꯛꯅꯤꯡꯗ ꯄꯦꯟꯖꯔꯝꯃꯤ꯫ ꯃꯥꯒꯤ ꯑꯅꯤꯡꯕ ꯁꯣꯏꯗꯅ ꯊꯨꯡꯂꯅꯤ ꯈꯜꯂꯨꯕꯗꯁꯨ ꯃꯣꯃꯣꯟ ꯃꯣꯃꯣꯟ ꯇꯧꯔꯛꯂꯦ꯫ ꯏꯕꯣꯌꯥꯏꯃꯅ, "ꯀꯔꯤꯅꯣ ꯃꯅꯤ? ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣই ꯃꯔꯤ ꯈꯛꯇꯅꯤ, ꯀꯔꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯌꯦꯟꯅꯒꯗꯣꯏꯅꯣ? ꯏꯃꯥꯒ ꯄꯥꯕꯒꯅ ꯊꯝꯕꯤꯔꯝꯂꯤꯕ ꯂꯟ ꯊꯨꯝ ꯄꯨꯝꯕꯁꯦ ꯑꯩ ꯍꯤꯡꯂꯤꯕ ꯃꯈꯩ ꯇꯣꯉꯥꯟꯕ ꯍꯥꯏꯕꯗꯨꯗꯤ ꯇꯧꯔꯣꯏ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯧꯒꯠꯈ꯭ꯔꯦ꯫ ꯑꯃꯨꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ꯫ ꯏꯕꯣꯌꯥꯏꯃ ꯀꯥꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯕꯤꯁꯨ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ "ꯃꯣꯏꯇꯥꯆꯧ, ꯃꯅꯤꯒꯤꯁꯨ ꯑꯄꯥꯝꯕ ꯂꯩꯔꯝꯒꯅꯤ, ꯑꯗꯨꯅꯕꯨ ꯃꯁꯥꯒꯤ ꯁꯔꯨꯛ ꯄꯤꯌꯨ ꯍꯥꯏꯔꯤꯕꯅꯤ꯫ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯀꯗꯧꯕꯒꯤ ꯃꯍꯨꯠ ꯏꯅꯥꯎꯁꯤꯡꯒꯤ ꯁꯔꯨꯛꯇꯣ ꯑꯩꯈꯣꯏꯅ ꯀꯜꯂꯤꯉꯩꯁꯤꯗ ꯄꯤꯊꯣꯛꯂꯝꯂꯁꯤ"꯫ ꯏꯕꯣꯌꯥꯏꯃꯅ, "ꯅꯨꯄꯤ, ꯑꯩꯗꯤ ꯃꯗꯨ ꯄꯥꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯆꯤꯜ ꯏꯅꯥꯎ ꯈꯠꯅꯗꯨꯅ ꯂꯟ ꯊꯨꯝ ꯈꯔꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ
ꯍꯌꯦꯡꯃꯛ ꯃꯁꯥ ꯃꯁꯥꯅ ꯐꯪꯐꯝ ꯊꯣꯛꯄ ꯈꯨꯗꯤꯡ ꯑꯩꯅ ꯄꯤꯔꯒꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ ꯏꯕꯣꯌꯥꯏꯃ ꯃꯅꯥꯎ ꯑꯍꯨꯝꯕꯨ ꯀꯧꯊꯣꯛꯂꯦ ꯑꯗꯨꯒ ꯃꯁꯥ ꯃꯁꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯈꯨꯗꯤꯡ ꯄꯤꯔꯦ꯫ ꯌꯥꯏꯃꯒ ꯅꯣꯡꯄꯣꯛꯀꯗꯤ ꯃꯌꯥꯝꯕ ꯏꯕꯣꯌꯥꯏꯃꯅ ꯇꯧꯔꯤꯕꯁꯦ ꯌꯥꯅꯤꯡꯂꯝꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥ ꯇꯥꯕꯤꯗꯕꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯆꯥꯛꯈꯨꯝꯁꯨ ꯇꯣꯡꯉꯥꯜꯂꯦ꯫ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝꯕ ꯏꯃꯨꯡ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯇꯥꯅꯔꯦ꯫ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯁꯤꯡꯅꯁꯨ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯔꯝꯃꯤ꯫ ꯃꯤꯋꯥ ꯉꯥꯡꯕ ꯄꯥꯝꯖꯕꯤ ꯈꯔꯗꯤ ꯅꯨꯡꯉꯥꯏꯖꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤꯒꯤ ꯅꯨꯡꯁꯤꯅꯕ ꯃꯔꯤꯗꯣ ꯃꯅꯤꯇꯣꯝꯕꯅ ꯊꯔꯣꯒꯤ ꯋꯥ ꯂꯧꯕꯗꯒꯤ ꯇꯣꯈꯥꯏꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯀꯔꯤꯁꯨ ꯅꯠꯇꯕ ꯂꯟ ꯊꯨꯝ ꯈꯔꯗ ꯃꯤꯇꯥꯔꯨꯕꯅ ꯈꯥꯏꯕꯨꯡ ꯈꯥꯏꯕꯨꯡ ꯇꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤꯔꯝꯃꯤ꯫